ꯁꯦꯅꯥꯄꯇꯤꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤꯅ ꯊꯣꯝꯕꯗ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯃꯅꯥꯛꯇ ꯃꯥꯎ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯕꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯅꯍꯥ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯥꯡꯍꯥꯏꯉꯝ ꯍꯣꯔꯥꯝ ꯆꯍꯤ 22 ꯑꯄꯣꯛꯄ ꯒꯥꯟꯁꯥꯡ ꯍꯣꯔꯥꯝ ꯀꯧꯏ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯡꯁꯣꯡ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯂꯦꯖꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯕꯨ ꯊꯦꯡꯂꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯎ ꯃꯥꯏꯀꯩ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯕꯠꯇꯥꯂꯤꯌꯟꯅꯉꯁꯤ KNFꯀꯤ ꯃꯦꯝꯕꯔ 3 ꯐꯥꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯡꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯕꯠꯇꯥꯂꯤꯌꯟꯅ KNFꯀꯤ ꯃꯦꯝꯕꯔ 3 ꯉꯁꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ KNFꯀꯤ ꯆꯤꯐ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯕꯠꯇꯥꯂꯤꯌꯟꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯃꯦꯝꯕꯔ 3 ꯑꯃꯗꯤ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯐꯥꯔꯦ ꯍꯥꯏꯅ ꯕꯟꯗꯔꯕꯟ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯍꯣꯁꯦꯟ ꯃꯍꯃꯗ ꯔꯥꯏꯍꯥꯟ KJM나 ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗꯦꯜꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯤꯑꯣꯏ 3 ꯑꯗꯨ ꯁꯣꯂꯛ ꯌꯨꯅꯤꯌꯟ ꯑꯣꯐ ꯕꯟꯗꯔꯕꯟ ꯁꯗꯔ ꯎꯄꯔ ꯖꯤꯂꯥ ꯁꯥꯔꯣꯟꯄꯥꯔꯥ ꯖꯥꯗꯥꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯂꯥ ꯃꯤꯑꯣꯏ 3 ꯑꯗꯨ ꯕꯦꯡꯛ ꯔꯣꯕꯔꯤꯁ ꯇꯧꯈꯤꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ, ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤ, ꯄꯨꯂꯤꯁ ꯑꯃꯗꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯕꯠꯇꯥꯂꯤꯌꯟꯅ ꯆꯤꯟ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯅ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯣꯂꯤꯡ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯁꯤꯕ ꯃꯇꯝꯗ ₹15,00,000ꯗꯒꯤ ₹50,000 ꯐꯥꯎꯕ ꯄꯤꯒꯅꯤ꯫ ECI 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕ ꯄꯣꯂꯤꯡ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯕ ꯌꯥꯎꯔꯛꯂꯕꯗꯤ ₹15,00,000ꯗꯒꯤ ₹50,000 ꯐꯥꯎꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯣꯂꯤꯡ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗꯅ ₹8,500,000ꯗꯒꯤ ₹15,000 ꯐꯥꯎꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ECIꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁꯍꯔꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅ ꯃꯤꯈꯜꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯈꯟꯅꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ECIꯅ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ "ꯇꯔꯅꯤꯡ 18 ꯌꯨ ꯑꯥꯔ ꯗꯤ ꯋꯥꯟ" ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯗꯨꯅ ꯅꯍꯥꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯍꯜꯂꯤ꯫ ꯇꯔꯅꯤꯡ 18 ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯗꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯂꯛꯂꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯂꯦꯛꯁꯟꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯚꯣꯠ ꯊꯥꯗꯍꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ECIꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯖꯅꯤꯇꯤ ꯗꯜꯁꯤꯡꯅ ECIꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯛꯄ 60,000 ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯄꯤꯁꯤꯜꯂꯛꯂꯤꯕ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤ ꯗꯜꯁꯤꯡꯅ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯄ ꯌꯥꯍꯟꯕ, ꯌꯨꯝ-ꯌꯨꯝꯗ ꯆꯪꯗꯨꯅ ꯚꯣꯠ ꯈꯣꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯐꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦꯖꯥꯏ ꯆꯥꯏꯊꯣꯛꯄ ꯌꯥꯍꯟꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ECIꯗ ꯗꯔꯈꯥꯁ ꯊꯥꯔꯛꯄꯗ 99,300ꯀꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯆꯦꯔꯣꯜꯁꯤꯡ ꯑꯗꯨ ECIꯒꯤ ꯁꯨꯕꯤꯙꯥ ꯄꯣꯔꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯜꯂꯛꯄꯅꯤ꯫ ꯄꯣꯔꯇꯦꯜ ꯑꯁꯤ ꯃꯤꯈꯜ ꯅꯤꯡꯊꯤꯅ ꯑꯃꯁꯨꯡ ꯅꯤꯌꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ECIꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫